Loyalam E-PAO tabi bakutimappu Hitram Susmitana namitangi pau pizari ahamda maruda headline. Licypriya Kangujamda National Youth Day Award lising ani kunmanga Piduna Ekai Khumnakhre. Maitaisu ST oihanduna Manipur gi lan loisinbiyu haina Licypriya na phongdokre. Bharat ki awang nopoki stat singi oina overall situation mapungfana fagatle haina Army Chief na phongdokre. Manipur pumtoi toidringeida India ki mathakta yalhomi singi khongjang changsin bagi mathau tare haina Joy Chandra na phongdokre. Pau sandona pijari. Licypriya Kangujamda National Youth Day Award lising ani kunmanga Piduna Ekai khumnaba utkre. Maitaisu ST oihanduna Manipur gi lan loisinbiyu haina Licypriya na phongdoragli. Ngarang New Delhi da Union Tribal Affairs Minister Zual Oramna Licypriya Kangujamna Malem amadi Bharat ki oina lauriba thodang asibu Ekai khumnaba oina National Youth Day Award lising ani kunmanga Piduna Ekai khumnaba utkre. Licypriya na angang oijaraga su maitai nupi amagi thaunaga loinana Manipur da santi puraknaba hotnariba thodang asi apemra poi haina Union Minister na phongdokre. Licypriya na su Union Tribal Affairs Minister da maitaibu ST lista chalhanduna Manipur da thokliba thakun helaklaba lan asi loisinabu hotnabiyu haizaki amadi minister na su angamba thakta hotnagani haina Licypriya da thazaba piki hari. Ngarang Bharat Sin Bathungna pangthokiba Swami Vivekananda gi chamaga humphuni toisuba mapok numit palanga mari lenana sinba National Youth Day gi mapung oiba thauram New Delhi gi Constitution Club of India da pangthoki. Hairiba thauram asida BJP gi MP Manoj Tiwari amadi atai masak naiba kaya su saru yaki. Hairiba thauram asida tongan ba state kaya dagi lakpa tongan ba hiram kaya da thabak tauriba naha kuntrana Union Minister Zual Oramna lemzaningai oiraba mana Piduna Ekai khumnabu utke hari. Bharat ke awang nompoki state singi oina overall situation mapungfana fagatle haina Army Chief na phongdorakli. India ge Army General Upendra Dwivedi na ANI ga akhanaba unabada hauzik Manipur gi oiriba irang asigi matangda phongdokibada hauzik Bharat ke awang nopoki state singi oina overall situation mapungfana fagale haina phongdokre. Indian Army Chief General Upendra Dwivedi na makhata na phongdokibada Manipur gi oina su lengak amadi security force na laukhalaliba khongthang sing na maram oiraga thoklamba pamdaba hingsa gi thodok hauzik lansin ba ngamlei. Adum oinamak Manipur da pamdaba thodok macha sing thokli masisu Indian Army gi maikaidagi region asida mahausa gi punsida hanjilaknaba amadi santi puraknaba akanba thabak chatsili khongthang asigi sarugama oina tongan by NGO sing community leader amadi veteran leader kayaga watanari loinana Indo-Myanmar border gi sarukta surveillance and domination gi thabak paikhat pagalonana awa ana taraba miyoi singi mateng pangli Relief camp singda changza form lauduna leriba miyoi singda miyoi begi minungsi gi tengbang makhada haukiba chahida lupa crore 13 longi mateng pangki makhata nasu mateng pangnaba laukhatli haina su phongdokhi Manipur pumtoi toidringeida India gi mathakta yalhomi singi khongjang changsin bagi mathau tare haina Joy Chandra na phongdorakli Ngasi wakching gi taramangani panba January tarahumdoi ningthokaba numit asida Justice Committee on Anglo-Manipur War 1891 Martyrs and Freedom Fighter of Kanglaipak Manipur gi kumja lising ani kunmanga dagi kunipan phawgi oina thaupugadaba sing lamdam sigi saknairaba historian retired and Joy Kumar na wasak lokre ngasi wasak loba loiraba matunda Manipur gi senglaba kanglada chatuna thoni zakhi Thauram asiga mari lenena Justice Committee gi Chairman Joy Chandra Konthojamna phongdokibada Manipur asi pumtoi toidringeda lamdam sigi yalhomi singna khongjang kaya changsinba mathau tare Isagi leibakti isaina kanjagadabani haibigi wakhalonda aikhoigi athoba singna maithibagi akiba yaudana malemda mapangal kallaba British loilam sandokpa singa landhainaki Lanfamda maithireba Manipur gi athoba kayabu fasi tauki amadi loi thaduna kalapani kaisum sangda thamki British na Kanglaipak Manipur bu loilam channaba hotnarakpada lengak londa khut thingchilakhi British pu singna duna amukta da British achoba officer sing amadi political agent yauna miyoi manga kanglada manga kaklaga hatkiba leibak amatada
India Laikide, Luinana Takide. Maduna Maram Oiraga 1891 gi March 31 da Anglo Manipur War British na Lauthoki Luinana Kanglaipak Manipur so Lan gi Sem Saki. Matamduda Ekoina Ipa Ipuna Macha Masu Singda Message Pirami Madudi Mikha Pongadabagi Saruk Nomata Oirabasu Ning Tamna Hingbane Henafai Masibu Puraga Chatpa Habasi Macha Masu Singi Mathaudani Haina Fongdoki. Mahana Makatana Fongdokibada, Ekwegi Lebak Manipuri, Ekoi Yalhomi Singna Kangadabani, Ekoi Punbagi Matam Yore, Equina Ekwegi Lebak Asi Kandrabadi Kanana Kangani, Indiana Maitei Amadi Kuki Marakta, Buffer Zone Kaidokuna Tamli, Hose Kuki Amadi Nagagi Marakta, Buffer Zone Amuk Shamla Payai, Manipur Asi Pumtoi Toy Dringeda, Indiagi Matakta Yalhomi Singi Kongjang Kaya Jangsin Bagi Mathautare Habasi, Yalhomi Singna Kaminasi Haina Fongdoki. Maramai village ki nupi taruk nupa ani khulai paiba singna phumbadagi satoktona hospital da pukhatuna laikana khrei. Senapati district ki manung chana lairiba Maramai village amadi Liangmai village anigi marakta thokliba lamgi chayetnabagi wathok hena chauthorakli. Ngarang numidang pung 8 rom tarakpa matamda Liangmai village ki RK ramping amadi mahakaluinaba khulai paiba miyoi singna Maramai village laktuna khul adugi khunja nupi taruk nupa ani phurambadagi asok apan nangduna Senapati hospital da laikana khrei. RK ramping amadi mahakaluinaba khulai paiba sing aduna Maramai village da leiba yum kai kharagi potlam kaya amasu amangata thokalamki hari. Jairak Sida Maramai Ramkami Village Authority ki Chairman Amadi Secretary na Khudyek Piduna Ngarang Thokiba Cherol Amana Liangmai Land Committee and Authority na Mamang Chahi Lising Ani Kunmarigi October 15 da Government of the People's Republic of Nagaland GPRN ga Yanakiba Administrative Order adugi matung inna border line yauna Maramai Village ki sarukta sajiliba yung kai yauna atay potlam sing numit taruk nigi manungda lauthokadabani haina khangan khrei. Cherola duna makhatana hai khangaliba wafam asi aroiba notice ni makhatana pamdaba thodok thorakpada Liamai Land Committee and Authority na pugadabani haina su Cherola duna mai ekseng na hari. Liangmai Singna Lambi Tingbagi Kongjang Pung Humdrani Toy Komthokrai. Kaubru Ranch Liangmai Women Union na Changsilakiba Lambi Tingbagi Kongjang Adu Ngasi Numit Yungba Matungdagi Pung Humdrani Toygi Oina Miyobagi Minungsi Yangdona Komthokre Hari. Hiram Asigamari Lenana Liangmai Naga Council Eastern Zona Media that Hadorakwa Cherolamana Hai. Laimakong Area Protection Committee Amadi Laimakong Area Chief Organization gi Maikadagi Lambi Tingbagi Kongjang Adu Miyoibagi Minungsi Yengdona Komthoknaba Harakpadagi Firep Adu Lokibani. Liangmai Naga Council Eastern Zone Kaubru Ranch Liangmai Women Union Amadi Eastern Liangmai Chief and Chairman Association gi Oiba Maikai Ahumgi Yanaba Ama Purakpadagi Lambi Tingbagi Kongjang Asi Pung Humdrani Toy Komthoknaba Lepna Kibani Hari. Parliament tamna Kongjang Changsingadori. All India State Government Employees AISGEC na Ekhoigi point taragi demand tauraduna April 18 da Parliament tamna Kongjang Changsingadori. Masida Manipur gi oinasu saruk yagani haina Confederation asigi Manipur Unit ki maikadagi phongdorakli. Wafam asi Manipur Press Club ta pangthokiba paugi mifam amada AISGEC Manipur Unit ki President M Joy Kumar na paumishing da phongdokibani. Mahakna makhatana hai Kolkata da pangthokiba Confederation asigi National Executive Meeting na warep lauraba matung chahi asigi April 18 da Parliament tamna Kongjang Sangsinaba Firep asi laukibani. Central amadi State lengagi policy asina lengaki lairiba civil servants sing da piriba chaitheng All Pension Scheme Kakthatuna New Pension Scheme Chanaba Amadi Masina Employees Singi Right Mapagi Wafam Kaya Su Phongdokhi. Paugi Mifam Aduda AISGEC Manipur Unit ki Joint Secretary L Isorjit na Paumishing da Phongdokhi bada All Pension Scheme asi MLA Amadi Department Khara Chatnaraga Ozagi Sinfam Yauna Employees Kaya New Pension Scheme Chatnaribasi Employees Singi Hakmat Pani Haiki. Yaripokta General Strike ki Kongjang Hena Kansinkhrei. Chahi ani fazil lakadawraba lamdam asida thokliba lan asina maram oiraga awaba kaya mayok naringai asida puba thangba ngamloidaba sel gi demand tawrakpagi mayokta ngarangdagi changsilakhiba yarepo kaithelda matam kaktaba general strike khongjang asisu makhatana changsili Yaripok Sub Owners Welfare Association na changsilakiba khongjang aduna maram oiraga Yaripok kaithel animak kana kide tukan sing thonglona ke
General strike saugatpasingna Yaripok Kaithel Phawduna Chaliba Lambi Mayaida Phamjinduna Lambi Thingbagi Khongjang Changsin Khibana Maram Oiraga Lambi Paring Aduda Gari Sing Amata Chenakide. Pamdaba Thodokshing Thoktanaba Police ki Maikidagi Akanba Chesing Thorang Lokhatki. Adubu Matam Kaktaba General Strike Asina Maram Oiduna Yaripok Maikegi Prajagi Miyamgi Punsida Yamna Chawna Akaiba Uhenkre. Ekai state government asi tasengna mating phudokpa ngamdraba komda putharaba san hanubi gumle haina pandamna phongdorakli. People's Action for National Democratic Movement Pandamgi Taramanga Suba Mapok Kumongi Thoram ngasi pangthokhibaga mari lenana Manipurda thokliba thakun helaklaba lan asina maram oiduna pak chawna pangthokre. Handak chahigi oina lan asina maram oiduna lanjen naduna relief camp singda changjafam loduna leriba singda angamba tembang kharadang pibana mpung oiba thoram oire haina pandamgi secretary IPR na press ta thadorokpa cherol asina hairi. Cherol asina hai hauzik Manipurda thokliba irang asi loishinbagi lambida lengak asina simbide habagi Manipur miyamna warawnaribani. Ekai state government asi tasengna mating phudokpa ngamdraba komda putharaba san hanubi gumle chingkhatnaba mateng pangba changluba khudingmak waige tobagum oire. Asengba khara nganglubada hekta phaba punba kayani oiroidaba wasak kaya saktuna miyambu thajahanba miyamna taningdre masi pumnamak Bharat lengaki thausilni habasu miyamna khangle. Lebak asigi chief minister nasu center da tainaba ngamdre. Adu oirabadi Manipur State Assembly phamlaga Manipur kanaba apunba warep lau haina taksilaklibani. MLA Minister Singna amadi Chief Minister and Viren Fawana unaba phangdraba Prime Minister amadi Home Minister adu Assembly gi resolution oina tharabadi Laudabra yengsi haibani adu phawada tabidrabadi India da pullubagi wahanthok laitre lauba yare hainarakani hairi. Lengaki maikadigi positive response piraktaba laibak thibani haina Nivarani na phangdorakli. Zakurado Masakargi Achumba Wayal Amasung Lystrom Kamal Babugi Langla Langjil Puthou Haiba Dimanda Kokomi Jiribam na Sinduna December Tara Humdoidagi Tongan Balekai Singda Wakat Mipam Chataduna Laglabasu Lengaki Maiketigi positive oiba response Amata Piraktaba Asi Laibak Tibani Haina Kokomi Jiribam Wingi executive member and Nivarani na Pendaba Fongdorakli. Ipsa Jiribam branch ke office ta pangthopa pauki mifam amada wafam asi fongdoladuna mahakna makhatana hai. Lema khongda leiba 57 suba mountain division ge cantonment da changkhibadagi ngasi phawba Lystrom Kamal Babu thiba khangdana leriba asina miyamna matau karamna Indian Army da thajaba thamgadarobana haibasi achoba wahang ama oirakle. Lystrom Kamal Babu gi langla langjel amata ngasi phawba puthopa ngamdaba asi laibak thibani. Miyamna leptana wakat mifam chatharabasu ngasi phawba lengaki maikadigi positive oiba response amata phangdabasina akanba maungda condemn tawi haiki. Kwaktada leba Sericulture Training Institute Center mutkiba yabagi akiba leire haina JAC na phongdorakli. Kwaktada leba Sericulture Training Institute Center asi mutkiba yabagi akiba leire. Chahi asigi listing ani kunmanga dagi training haunaba thorang tawdrabadi Kwaktada leba Luptaruk Zayed Ulema All Mitei Pangal Youth Association All Kwakta Youth Voluntary Organization All Kwakta Coordinating Committee Anjuman Isla E Musra Amadi Maitei Pangal Intellectual Forum Bisnupur District Haribalup Singna Punsinduna Semba JAC na Khongjang Changsinaba Sem Sare Haina JAC gi convener MD Abdul Salam na Pamishinga Unaba Amada Phongdokre. Mahakna makataraduna Manipur gi amata ngairaba training institute asi ing kumja lising ani taramathoi tarani thoigi lonabada sitkiba akanba nonglai nungsitna girls hostel amadi building khara humdokkibadagi makhatana semjindana lerakhiba adu handaki irang asida institute asigi complex ta IDP singi relief camp kaya hangduna lanjelakhiba singi changjafam piri adubu institute asi muthatnabagi thawong manba campus manungda hauriba kabrang chak amadi uyong pambi sing kakthalaga building kaya sarakpa asina mutkigadra habagi chingnaba kaya leire. Maram asina institute asibu kanbinaba Manipur gi chief minister amadi lengaki mari leinaba singda memorandum khusindanaba sem saba loire. Chahi asidagi institute asi session haudrabadi Manipur da leiriba CSO amadi lanai miyot kayaga khusamnaduna makhal makha kayagi khongjang changsinaba thorang tawre haiki. Arobada marueba pau amuka hana pizari. Licypriya Kangujamda National Youth Day Award lising ani kunmanga Piduna Ekai khumnaba utkre. Maitai su ST oihanduna Manipur gi lan loishinbiyu haina Licypriya na phongdokre.
भारत के अवांग नोंपोक की स्टेट सिंगी ओइना ओवरऑल सिचुएशन मपुंग फाना फगले हाइना आर्मी चीफ ना फोंदोखरे मणिपुर पुमतोय तोयद्रिङैदा इंडिया की मथक्ता यालहौमी सिंगी खोंजंग चंगसिनबगी मथौ तारे हाइना जॉयचंद्र ना फोंदोखरे matang asida loyalam E-PAO na numidangi pau pibel lojare tabiri ba khudimako amuka hana khurumjari